अहनबदा मरोइबा पाव नितांदा सिक्योरिटी ना एरिया डोमिनेशन थबक सथरी इंटरनेट के थिंग ब्लॉक थोक्रे नागालैंड दसु अंगामी का कुकी का खुथोकनरपगे युम क्या मई थाखरे है मणिपुर की इरांग सुप्रीम कोर्ट ना सीबीआई स्टेटस रिपोर्ट कौख्रे पॉलिटिकल सोल्यूशन पुरक्ट्री फावबा कुकी जो एरिया दा मैते संहनदनबा वारेप लौरे हाइना ITLF ना फोंदोरम थासिगी कुलुमदोय कुनमरीदा चीफ मिनिस्टर खेमचाना लुसिंग बलेंगा की मिनिस्ट्री साउथोलबा याय हाइरे लितान की इरांग मरक्ता लुइंगाइनी के सेम साबा लोइख्रबसु तांखुल लुप सिंगने थोकनबा अपील तौनरख्रे अंद्रो केंद्र दा कांग्रेस की मिरेप ओइकिबा कैसाम निंगथेम जाव ऑनलाइन ट्रेडिंग स्कैम गा मरी लेनना केरला पुलिस ना फागतख्रे MLA सैत्रवर्तगी कैरेक्टर एसासिनेट तौननबा होनरकपा यानिंगदे हाइना नहरोल सिंथा कांगलुपना फोंदोरक असम राइफल्स के K9 स्क्वाडा तांखुल हुई यावरगनि हाइनी अमदे हना स्कॉलरशिप अवार्ड खुसनफ्रे खुरमजरी वाहोंग रेडियो न पिजबा मॉर्निंग न्यूज़पेपर रीडिंग मिडियम ताबिरिबा मदी ताबिरिबा पुमनमपो पुष्परानी लाइसोमना तराम नौसरी मरोइबा पाउसिंग संदोक न पिजरे लितान सराइखोंगी मायोक न बदलैबा चिंगी सरुक सिंगदा सिक्योरिटी फोर्स ना एरिया डोमिनेशन के कनबा थबक सथबगा लोइनना अयाम्बा सरुक सिंग सिक्योरिटी ना कंट्रोल तौबा ngamnaga उखुल कामजोंग अमसोंग कांगपोपी डिस्ट्रिक्ट दा नुमित मंगानी इंटरनेट सर्विस दा थिंगबा थमलकीबदो ngarang numitang waram pung manga makhaidagi lokthokre उखुलगी डेपुटी कमिश्नर ना पाउमी सिंगोनबा अमदा लितान गा थंगना लैबा चिंग परेंग सिंगदा सिक्योरिटी ना एरिया डोमिनेशन तवी थबक सथबगा लोइनना अयाम्बा चिंगी मफम सिंग सिक्योरिटी ना डोमिनेट तौबा ngamle ngasino manini asida ka hena pamdaba thokdok थोलक्तबा तारबदी लालिबा नुमित खरनी असिदा मपुंग फाना इरांग लाक्सिंदुना महौसाई पुंसिदा हंजिलक्पा ngamnagani हाइरे हंदकी लितान की इरांग असिदा लितान सराई खोंगा मायोकनबदा लैबा सिंगी मफम सिंगदा आम मिलिटेंट सिंगना नोमै कापसिलक्पदा करीगी मदुबु मरी लेनबा अथॉरिटी सिंगना लाक्सिनबा अमदि थिंगबा ngamhौदबनो हाइना हंगबा वाहंग अमगी पाखुमदा डिसीना हाई जियोग्राफिकल की ओइबा फैक्टर ना मियोय अमने हेक्टा सिंगी मफम असिदगी लिसिलक्पा नत्रगा इराय लाइना चंगलक्पा ngami अमरोमदा सिक्योरिटी फोर्स के ओइनदी मफम सिंग अदो मखोइदा अनोबा अमा ओइबना डोमिनेट तौननबा होनबदा खुदों सादबा लै मफम अमदा हेक्टा प्रोटेस्ट तौरक्पा अदुगा मफम अमदा हेक्टा नोमै कापलक्पा अदुगा मियाम मफम रंग खंगदने हेक्टा चेनरक्पा कया आसिना खुदकी कंट्रोल तौननबा होनबदा सिक्योरिटी फोर्स ता खुदों सादबा अदुम मायोकनबा लै हाइनासु फोंदोरखि अमरोमदा लितान थौदोकना मरम ओइदुना मणिपुर लेंगांग थासी तरादिगी उखुल डिस्ट्रिक्ट के मफम पुंबा कामजोंग डिस्ट्रिक्ट के फुंgyar सब डिवीजन अमसुंग कांगपोपी डिस्ट्रिक्ट के लोंगटिन सब डिवीजन के जुरिसडिक्शन मनुंगदा इंटरनेट सर्विस अथिंगबा थमलखिबादो ngarang numida waram pung manga makhaidagi lauthokre होम डिपार्टमेंट थोकपो ऑर्डर अमना अथिंगबा अदु लौथोखिबनी हौजिक डिस्ट्रिक्ट सिंग असिदा लैरिबा ओरिबा लॉ एंड ऑर्डर की फिबम कुपने यंगसिनबगा लोइनना मियाम अमदि कॉन्स्टिट्यूशन सिंगना मायोगनरिबा खुदोंग सादबा सिंग यंगलगा इंटरनेट सर्विस के थिंगबदु लौथोकपनी हाइरे नागालैंड की चुमु के दिमा डिस्ट्रिक्ट ngarang ayuk lamgi wahauda angami amasung kuki community ani gi marakta saunu khutoknarakpaga loinana yum kaya mai thakre Nagaland gi chumu ke dima district ki mediji phema subdivision gi manungda laiba maupha village da lamgi wahauda gi ngarang ayu angami amasung kuki community ani gi marakta khutoknarakpaga loinana yum kaya mai thakre gari kaya amang ata thokre इरांग असिदा युम कया मैसाख्रे अमदि लनथुम कया यामना अमांग अता थोहनख्रे हाबगी चपसाबा रिपोर्ट फंगद्री मरक्सिदा दिमापुर पुलिस की डेप्यूटी कमिश्नर ना थादोरप चेरोल अमदा अंगामी अमसुंग कुकी कम्युनिटी अनिगी मरक्ता लमगी वहाउदगी इरांग असि
ngarang ayu khanghautana thoklakibani hauji irang ado security force na mapung phana laksin baga loinana hanagum lambida chathok chin tawre haire loinana lo khutta paiduna thabak tawdana ba amadi miyam ingtapna leinana basu appeal tawrakle Manipur violence ka mari linaba case singi hausik phawda leiriba status report sing langkhalaknaba Supreme Court na Central Bureau of Investigation CBI da khangan khre Supreme Court ki Chief Justice Surya Kanta amasung Justice Joy Malia Baxi anigi division bench na status report ado langkhalakna naba CBI da khangan khibani Apex Court asina Manipur da thokliba irang asiga mari leinana lokhatpa case sing trial ningthina sathaba ngamnaba Guwahati amasung Manipur High Court anina khusamnanaba kupna monitor tawhoningbagi apamba su thamki loinana Guwahati amasung Manipur High Court anina monitoring tawnanabagi mechanism ama paikhatnang baga mari leinana Manipur High Court ki Honorable Chief Justice ama hablakpa yabagi oithokpa leire haina agency ki paw amana haire Manipur violence ka mari leinana lokhatpa case singi trial Assam da pangthok na ba kumjali sing ani kulumdoi gi August tha da Apex Court asina khangan ba laikhrabani loinana case sing asiga mari leina ba party sing video conferencing gi khutang da court ka bi aya basu pekhibani Cookie Jo community gi oiba political solution ama puraktriba phawba Cookie Jo na khundaba mafam singda maitai sing sanghandana ba warep lawre haina Indigenous Tribal Leaders Forum I2LF ki Cherol amana haide notice post ki paw amana hai ITLF na thadorokpa cherol amada pallibadi mitei sanghandana ba warep asi February 12 da ITLF na sinduna pangthokiba mifam amada laukhibane mifam asina kumjali sing ani kulhumdoi gi me ahum dagi tholakhiba irang asida maitai singna Cookie jogi micham yam tamthina hatkiba amadi lanthum manghankibagi matangda kupna khanaraba matungda warep sing asi lawrakhibane Cookie Jo miyam na nangliba chaitheng asiko hananaba amadi matam chupagi ingtappa puraknaba athubada political settlement puraknaba honagadabani ngahangi mifam na lawki warep adu maroina Cookie Jo miyamgi punsi ngak senaba amadi pamdaba thodok tholaktanaba lawkibani haire maram aduna warep asi mari leinaba singna ngakna chatkadabani haina su cherol asida palli Chief Minister Yumnam Khemsana lusingba Manipur lengak asigi ministry tha asigi kulhumdoi natroga kunbari da sauthokla bayana leire haina notice live ki pauna haire Paugi likhul amagi matung ina noba Manipur lengak asida kana kana bo cabinet minister oina pigadagi habadu Union Home Minister Amit Shah amasung center da leiriba BJP gi lusingba singnu Chief Minister Y Khemsanda khanghalakpa yai masigidama athubu matamda Chief Minister Y Khemsan Delhi da satuna center gi lusing basing unaraba yai haire Chief Minister yauraga Manipur lengak talai bayaba minister gi masing asi tarani thoini masi manung da hanana minister manga wasak laukrabani anauba lengak asida Cookie gi marakta minister ahum pinana ba demand tawbaga loinana nemsa kipken hanana deputy chief minister oina wasak laukrabani Lahori bani asigi manungda Churasanpur Kendra gi MLLM Khauti amasung Tipaimuki MLA Ngur Sanglur Sanatebo cabinet minister oina hablakpa yai haire Ningsingbe abadi tha asigi ahumda Singjamai Kendra gi MLA Y Khemsanbo BJP legislature party lusingboina Delhi da khan khraba matung tha asigi marida Y Khemsanbo chief minister oina wasak laukibani numit asimaktada Kangpopi Kendra gi MLA Lemcha Kipken amasung Mau Kendra gi MLA Lo City Kho anina deputy chief minister oina wasak lauraga Bishnupur Kendra gi MLA Gobidas Konthausam amasung Wangoi Kendra gi MLA Khuraizam Loken anina cabinet minister oina wasak lokibani Nemsa Kipken gi oina Delhi dagi Barswell oina wasak lokibani Naga community gi sit sewing festival ama oriba Loingai ni lising ani kuntaru state ki thakta ngasi February 13 amasung 15 da pangthokadoriba asigi damak Ukhul district headquarter ground sem sawi thabak sing mapung phana loisinkhre amaromda tangkhol gi lupsingna loingai ni yeithokna ba appeal tawna rakhre
United Naga Council UNC gi mideng makhada state level organizing committee na sinduna tangkhul naga longna yumbu oiduna handak sahi gi oina festival si cultural renaissance haiba thimda pangthokadabani festival ashi hawdokpagi thoromda Nagaland Chief Minister Nephew Riona Chief Guest aduga Manipur lenga ki Deputy Chief Minister Losi Dikhona Guest of Honor oina saruk yagani loinana dinganglung gangmei amachung awangbo nimai anina maru oiba mithunglen sing oiduna pangthokadoriba thoromda MLA kaya su saruk yagani ngasi ahoba numita maru marang hunbagi oiba ritual ke thorom pangthokpaga loinana नाट की फिजोल सेट सादुना कल्चरल प्रोग्राम सिंग पांगथोकनी अमरोमदा हौजिक डिस्ट्रिक्ट असिगी लितांदो ओरिबा फिबम असिगी येंगलगा फेस्टिवल असे यैथोंगनबा तांखोल कतम नाव लोंग अमसुंग तांखोल वेलफेयर सोसाइटी की माइकेदगी फेस्टिवल असे बुयुंबु ओइना सिलिबा तांखोल नागालोंग उखोल की प्रेसिडेंट दा अपील तौरकले मणिपुर इंटरनेशनल यूथ सेंटर MIID की Kuntra Subu Foundation Dega Marilena Human Rights Issue and Challenge in Manipur Haiba Hiram the Special Culture Amadi Interaction Program Ama Pangthokre Ngarang Manipur Press Club the Pangthokbe Thorom da Manipur Department of Law gi Head Amadi Center for Human Rights Manipur University ki Director Dr. Y. Premanandana Chief Guest Amadi Imphal Times ki Editor Rinku Khomuksamna Guest of Honor oina saruk yaduna Human Rights Situations in Manipur haiba hiramda amadi Journalism and Human Rights haiba hiramda wangang ki loinana thoromasida apunba Manipur kanba imalu phamkil amasung machalai magi advisor khangembam anandi imagi maira isagi damak ki president TS Sujata amadi United Maitei Fangal Community UMPC Vice President Slaudin Wang Mayumna special invitees oina saruyaki Council of Higher Secondary Education Manipur ko semna lawtuna tha si tara taretagi hawgadoriba Class 12 exam amasung Board of Secondary Education Manipur bo semna lawtuna tha si kulumdoi hawgadoriba Class 10 examination da saruk yagadoriba lamdam asigi mahiroi singda maitei irol iek loina silon apunba love Milan kanglai pangna ya phapauzel pirakle Hana Bank of India ki senthang makhada Manipur goina hanba Hana Scholarship Award Manipur University ki mahiroi humpuda khusina kre Manipur University ki Department of Foreign Language na sinduna Manipur Institute of Management Studies MEMS PHAL da pangthokiba thorom asida Manipur University ki Department of Foreign Language ki visiting of Professor Yongkung Le University asigi Anthropology Department ki Senior Most Professor S. Jibon Kumar Hana Bank of India ki CEO Yongzu Le Manipur University ki Research Association ki Chairman Dr. Ahanthem Romitana Thorom ki Mithunglen Singoina Saruyaki Discourse Beyond Boundaries Cyber Team da Nominini Sathagadaba International Multi Conference Ama Ngarang Department of English DMU Ikwak DMU Amadi English Literacy Circle Manipur na puna khusamna duna DMC of Arts ki auditorium da hawdokre Thoromasi DM University ki Vice Chancellor Professor Wahengbam Chan Babu Singh Ramjas College LC Department की English Department के Associate Professor Devraj Mukherjee Ikwak DMU की Director Professor RK London English Literacy Circle Manipur की President Professor TS Ratan Kumar Amadi DM College of Arts Principal Professor Lanchenba Maitena Thauram की Dice Member Singh ओइना सरयाखी Thauram asiga mari leinana Department of English DMU के SOD Dr. RK Sangsari Devi na hai Haujik ki matam dadi college haibasi
conventional oiba boundary amagi manungda confine tawduna lepe ade thaine gi matamdadi knowledge habasi amaga isolate tawduna magi stream khaidok chatlami adubu hojiki matamdadi knowledge habasi amaga intermingling tawba college share tawnaba yamna mathau tarakle matamna honglakpaga iroinana college isolation da thamba yarakte subject amaga atopa subject amaga foundation ti khenarakpa yai adubu amaga interconnectivity later di college barrier lauthokpa ngamloi maram asina college barrier sing asi lehendana challenge amadi changes amadi challenge singa satminaba mathau tarai haike ya school esigi ward number kun wangkai yonglan leirakta leiriba yum khara nong hek subaga yum thadok naraga senare haiduna numit khudingi phongba pause amada pau phonglakhiba yumpham yautaba pauni loinana hauji maike kyadagi emeritus saitabatagi character assassinate tawnana bahanarakliba khujin thorang kaya naharol sintha kanglup wangkhai keithel asangbina akanba mongda yaning de haina club asigi general secretary maibam serjitna phongdokre wafam asi ngarang wangkhai keithel asangbida leiba naharol sintha kanglup ki sanglenda pangthokiba paugi mifam amada phongdokhibani ya school asigi miyamna matam gi thengnariba awaba khudong sadaba pumnamasi ngamjaba thakta koknana bohanariba AC asigi MLA TS Saitabartabu mixat thihanana honarakliba si political mileage launana honarakpa khujal thorangni haibasi kakningai leite mamang sahida chawkiba ising maram oidaga ya school asigi mafam khada ising thomjinduna awaba kaya mayoknaki matam adudasu AC asigi MLA na masamuk laktuna ising isawi awaba taraba imungsing safagadaba mafamsingda leifam chafam phawo piduna miyangi mateng pangki mamang saida thokiba ising isaw aduna para ama oihoraga matungde ising isaw lakpa matamda henjinna amang ata thoktanaba MLATS Saitabatagi midyang makhada club asigi volunteer singna wangkhai paringda ising thumganba mafamsing khandoktuna paksana iram nala sengdoktuna amadi drain leramdaba mafamsingda phawa drain chenbagi thabak paikhatki MLTA Saitabatana miyamgidama honajariba pumnamasi aremba tahanana honarakpa khujal thorang kaya asi political career assassinate tawnanaba honarakpani lawi haire hufa haraga khangnariba manipurgi tangkhul hui ahan boina som rifles ki K9 squad ta yauragani hui makhal asigi thoidok hendokna hai singbabu sakhangduna K9 squad ta hapnanaba khangalakibani Manipur Gelau Brit Amashu Oriba Hui Asigi Toydogna Hai Singba Amadi Malem Getay Asingba Hui Singa Sangtam Nabada Nob Tabas Namaram Oiduna Amadi Yellow Brit Singbo Yokana Bagi Pandamda Centurki Atamani Bar Barki Torang Makada Leba Asigi Quadigi Liraba Paramilitary Force Ama Oriba Sam Rifleski K9 Squadta Hamnaba Kangalakibani Assam Rifles ki K9 squad asida Tamil Nadu gi Kombai Huishu hapnanaba Kangat Kre Central Armed Police Force gi K9 unit da Yamdrabada Laiba Sigoiba Asing Bohui Makal Ani hapnaba Mamang Saida Minister of Home Affairs na Kanghan Kibagi Matung ina Hufa Amasung Kombai Anibo Assam Rifles ki K9 squad ta hapnanaba Kangat Kibani Haire Lupa crore henbiki online trading scam ga mari lenana andro kendra congress ki mirep oikiba Imphal iski Yaripok Laimanai top singtha dagi kasamning themjau Kerala gi Palaka district cyber police na phagat khre agency gi pauda Kerala cyber police ki kangbona phagat khaba miyo asigi maming kasam ning themjau sehum phumdoi apok kasam kulabi du kawi hal andro kendra congress ki mirep oina haukiba Manipur legislative Assembly Mikhal Thengnaki ba misakni
mahangna namthak tawduna kela macha amadagi lupa crore ama lakh 34 ki senpham ama lauthokibani. Police na phongdorokpagi matung ina yamna hai sing online trading scam ado mamang sahi lising ani kun manga ki August tagi November tha phawbi manungda sathakibani. WhatsApp ki khuthang da kela da leiba miyo ado contact toroba matung online share trading ki khuthang da yamlaba senpham ama phangba ngamgani habi thazaba piki. Kela dagi miyo aduna ahan bagi ina yamna apikba senpham ama share holder oiraga madudagi profit khajitang phangba oina yauge haina phongdorakhi haide. Adubu namduna mahaku thaja halaba matung lupa crore ama lakh 34 lesing yangkhaini thoi chonga kunmari gi senpham ama transfer tawhalakibani. Yamlaba senpham adu Central Bank of India Porompat branch ta leiba mahaki bank account ta transfer tawhalakibani. Haiba account asi mahangna criminal activity khaktada sizinaba account amani haina su police na makhatana phongdorakhi. Palakat cyber police na makhatana thigatpada Maharashtra, Karnataka, Uttar Pradesh amasung Kerala da mahaki mathakta aranba tawboi case amamamsu lairamba thengnakhi. Palakat district police ki chief Ajit Kumar gi poktak makhada semkiba DCRB deputy SP Jacob MT na lusingba investigation team da cybercrime inspector Sasikumar T, SI Sahif Rahman, SCPO Siju M, SCPO G Surjit S, civil police officer Binod EK, Subin U, Sarnia PK amasung Muhammad Fasil A Yauri. Fraud case asiga mari lenana tigat pagi thaba hojik makhatana sethari atai senaba miyo sing phagalakpa ya habigi thajaba phongdoraklei. Makhatarakpada mapani ba paw sing taminasri. बांग्लादेश की जनरल इलेक्शन दा बांग्लादेश नेशनलिस्ट पार्टी BNP ना सीट चनी मापन फंगदुना सिंथानिंगा ओइना माई पाख्रे सरंग नबा कयागी मरक्ता ममांग थागी कुनिपान दगी हौदुना सथरखिबा पार्लियामेंट की बजट सेशन असिगी अहानबा फेस लोइदुना लोकसभा अमसुंग राज्य सभा मथंग थागी मापन फावबा एजोल तौख्रे
असम की डिब्रूगढ़ लेबा मोरान बाईपास की सरुप अमा ओइबा इमरजेंसी की दमक सेमगतखिबा हाईवे एयर स्ट्रिप दा नसी प्राइम मिनिस्टर नरेंद्र मोदी की प्लेन तारगनी अमसुंग मफम असिदे इंडिया की फाइटर जेट ट्रांसपोर्ट एयरक्राफ्ट अमसुंग हेलीकॉप्टर सिंगना उत्पा एयर शो प्राइम मिनिस्टर ना येंगदौरी कुमजा लिसिंग अनी तरा तरुक ngasi फावद चीफ जस्टिस ऑफ इंडिया CJI की ऑफिस दा सिटिंग जज सिंगी मायक वकत लिसिंग निपान चातुक हेना थांगलखी हाइना लॉ मिनिस्टर अर्जुन राम मेघावाल ना लोक सभा दा फोंदोखरे हाइरे हमास अमसुंग इजराइल की मरकता साउन उनखनरकपदगी गजादा चही अनिरोम इजराइल ना पाक्तकना मिहात की लान चथरखरबा मतुंगदा मफम अदुदा लेबे स्कूल क्या की बिल्डिंग सिंग सादा मौबुद्रारोम अमांग अता थोखरे हाइना यूनाइटेड नेशंस के एजेंसी अमा ओरिबा UN एजेंसी फॉर पैलेस्टीनियन रिफ्यूजी UNRWA ना फोंदोरखरे US प्रेसिडेंट डोनाल्ड ट्रम्प ना सही असिगे एप्रिल दा सैना की प्रेसिडेंट सी जिनपिंग का उन्नरगनी हाइना लाउथोखिबगा लोइनना US अमसुंग सैना की मरी यामना फरी हाइना सु फोंदोखरे हेल्थ एंड फैमिली वेलफेयर की मिनिस्टर ऑफ स्टेट प्रताप राव यादव ना लोकसभा दा वांगांगबदा सेंटर लेंगा की आयुष्मान भारत प्रधानमंत्री जन आरोग्य योजना ABPM से स्कीम ना इन विट्रो फर्टिलाइजेशन IVF याउना असिस्टेड रिप्रोडक्टिव टेक्नोलॉजी ART सिंगदा सेल की बतेंबांग पीदी हाइना फोंदोखरे महाकी वाफम असि कांग्रेस MP प्रणीति सिंदेना हौजिक लेबा असिदा मतै मनाव कयाना अंगांग फंगदबगी अवाब मायोकनरिबा अमसुंग लेबा असिगी मियामगी रिप्रोडक्टिव हेल्थ मराई साइथरकलिबसी येंगलगा सेंटर लेंगांगना ABPMJ पैकेजता हार्मोन थेरापी मॉनिटरिंग अमदी IVF ट्रीटमेंट याउना इनफर्टिलिटी गा मरी लेनबा सर्विसिंग हापसिनबा होनद्रिबरा हाइना हंगबा वाहंगी पाकुम ओइना पीखिबनी झारखंड सामुना खुंगम क्यादे अटैक तौबगी थोंग हेंगलकली ngaraak su state asigi hazari bhakta leiba khungangda samu singna attack tawraktuna netpada chahi amagi angang yauna mioi taruk sire haire नेपाल की कोनुंग काठमांडू दा लेबाक अदुगी निंगथौगी लेंगाक सौगतपा मसिंग यामलबा मियामना मोहन निंगथौ लेंगाक हंजिल्ललो हाइना रैली सटख्रे सानबगी पाउ पिजरे लाइरेंजम पब्लिक ग्राउंड दंगरांग सानखिबा तरासुबा MNCAW प्रहालदा NW रामानंद एलिट ट्रॉफी लिसिंगनी कुंतरुकी मैचदा रेस ख्वाई नगामपाल लमाबम लेकाइना ESU अंखै पैलेस कंपाउंड बो विकेट तरेता माइथिबा पीख्रे मॉडर्न हायर सेकेंडरी स्कूल अमसुंग ओरिएंटल कॉलेज ग्राउंड सानखिबा टॉप मैच अमदा YWC लंगथबालना KCC कोंगबा बाजार बो रन मंगादा माइथिबा पीखे उत्तर प्रदेश ना युम्बो ओदुना मोदी नगर दा सथरिबा WLF नेशनल वेटलिफ्टिंग चैंपियनशिप लिसिंग अनि कुंतरुक्ता मणिपुर की माइबम मार्टिना देवीना हेवीवेट कैटेगरी दा लाक्सिलबा मतो अमदा परफॉर्मेंस उतुना नेशनल रेकॉर्ड सिंग थमदुना सीनियर अमसुंग जूनियर गे केजी मरिफुगा तरु की मथक की कांगलुक्ता गोल्ड मेडल सिंग लौख्रे हंदक न्यू दिल्ली दा पांगथोखिबा मंगा सुबा वाको इंडिया ओपन इंटरनेशनल किकबॉक्सिंग कप दा यूनाइटेड एसोसिएशन ऑफ किकबॉक्सिंग ऑर्गेनाइजेशन मणिपुर की लमजिंग मखादा सानारोई तरेट अमसुंग ऑफिशियल अनिना साबा टीमना इंडिया की रिप्रेजेंट तौदुना सरू यारुबदा गोल्ड अमा सिल्वर अहुम अमसुंग ब्रोंज अनि याउना पुना मेडल तरेट लौरख्रे मणिपुर एमेचर बॉक्सिंग एसोसिएशन मबाना सिंदुना था सी तरामाथोइदगी खुमलंपाक बॉक्सिंग एरेना दा सथरखिबा
Manga-suba Master Boys and Girls Boxing Championship 2026 ngasi loisilagani. Imphal ki Tagyal Pat ki Sai Artificial Ground da sathariba 13 suba Said Manoranjan Singh Memorial CRPF Football Tournament 2026 ki quarter final matching Sanaba loiduna semi final line up loikre. Kaksing Wadi Khunjampat Ground da sathariba ahanba U11 Langsai Football Tournament for Boys ki final da Sengrong Lairembi FC Kaksing na Sao A FC Kaksing ga final da lamba taunaragani. Langmaidong Mamang Lekay Citizen Club LMLCC Langmaidong na siduna club asigi sanabung da sathariba taru suba village 11 open 9-man aside football tournament 2026 da ngarang sanakiba ani suba semi final da Aero FC Kaksing Khunong na WAHONG FC bo pansil ahum amada maithiba piduna final sangkibaga loinana FC Haibong Makhong Uchiwaga final da lamba taunaragani. BYFY Yaripok Bisnu Nahana Sinduna Sathariba Anishuba Yaripok Trophy Manipur Open Football Tournament 2026 Tangarang John FC Achan Bigaina SIC Singapore Pansil Ama Sunoda Maithiba Pikre Amadi TQC Tenthana Sinduna Sathariba Ahum Suba TQC Trophy 2026 Irungbam Bilal Memorial Cricket Tournament KCA Khangabo amasung Thoksom Jewelry Mai Pakre. Presilakpada maroiba pau mahana. Litanda security na area domination ithabak sathari internet ki athingba lathokre. Nagaland da so angami ga kuki ga khuthoknarakpadagi yung kaya mai thakre. Manipur gi irang ni matang da Supreme Court na CBI di status report kokre. Political solution purakti ba phawa kuki jo area da maite sanghandana ba wareb lawi hana ITL na phongdo. Tha sigi kulumdoi natroga kunbari da Chief Minister Khemsana Lusing Balenga ki ministry South Laba yari. Litan girang marakta luingai ni gi sem sabaloi khabasu tangkhulup singna yai thokna ba apel tawnarakre. Andro Kendra Congress Committee Boykiba Kaisam Ning Temzal, Land Trading Scam Mari Lenana, Kerala the police of Hakre. MLA Setavertagi character assassinate Tonana Bohana Payaning Hanan Harol Sinta Kangupna, Pondor. Assam Rifleski, Kenan Squatter, Thankful Hui Yaragani. Amadi Hana Scholarship Award, Kusna Crane. Sijariba pausing a sigalona na, Tigi Fongiba pauses in the Lotok Samarosa pausing. Miam the Pisaba Luxury. Makatarapada, Matamatagi WAPHAM Amadirasi Falgitaram, name Latam Daki, Punam Taminarsi. Hauzikidi, Meambo Posparani Lashunum Kahana, Crumzeri.
Amuka hana midyang tabiriba madi tabiriba singbu Nirmala Thangjana taram nokjari koknona khurumjari. Puduna lakjari basi matam-matamgi wafam amadi rasifal yasigi matam-matamgi wafamda puduna lakjari puariga sagon nariba yelhau masana kang mutkidanaba midyang changpham thoe. Mitay singi yelhau masana kang asi lai haktaktagi lairaklaba masana ni haina puarigi latamda mayak sing iduna lairi. Mitay singi kang sanaba amasung kanglon haiba lairik asigi ahobada jingu lining tho sidabana taibang khongchat takliba leisem ngai dagi hauduna mitayna kang sanarakle haina pali. Leisem ngai gi puari da thoklagadaba sayon taret ki khudam uttuna lining tho taret ka lainura taret ka taret lak hanna kang sanabada lainura singna thoiki. Masigi nungaitaba malom na lining thona thoinaba gidamak pakhang mana koisang naba kang haudoki. Thazanabi asina masana asi lai haktaktagi haurakle haiba utli. Mitaygi lai haktaktagi hauna sanarakiba kang asi mutkidanaba maina wai tangna samduna ngasi fawba masana asi leptana sanaraklabasu hena masak thokpa masana ama ohenba ngamdana leiriba asi laibak thibani. Masana asi kanagumba thawai yauba miyoi khara khaktana pamna sanaba natragana miyamna pumnamakna masana asi mutkidanaba amadi hena masak thokpa masana amasung ohenaba honabadi uba phangde. Lai haktaktagi kang masana asi sanarakibagi liklamgi makhata satharakpada English singamga chamapan nipanda kanglon semduna miyam punna sanaba hudoki. Lisingamo chamapan yankhai gini thoiding jam mangol jaw koba mana mahaki mayamba thambalgi ningsing khudol oina ningsing singnaba nattaba miyam pumnamakna sanaba kang puthoki. Masina kangi ahanba kangi tournament oiki chahi asimaktada laining ningthau budachandrana churachan ningthaugi ningsing khudol oina apobana mapan thoknaba kang masana haudoki. Chahi asimaktada Manipur Kang Association semduna hojik chatnariba sanariba mawong asi oirakibadagi lising mga chamapan humfuda mayamna kang sanaraba kanglon semki. Lai haktaktagi panthoibibu kangi lairembi oina ngasi fawba launariba asina lairembi asigi matamdagi kang sanare haina lawba yare. Puarigi midyengda panthoibi khaba salaida ongbi pakhang-bagi charol marigi manung mamangda leiramba misakni moirang kangleirolda kadeng thangjahanbana kang sanarami macha ibungo khongjombana ngarung hanbagi machanupi pidonugi khutta tonglaga khomdon selungbana leima tareta tonglaga kang sanaki. Khamba thoibigi puari dasu ningol lakpagi kang sangda khunthak khunkha kang sanaki adubu puari oinadi ningthau laitong bagi matam lising amaga jamapan gungani thoi lising amaga ngakpigani lising amaga chama gungani thoi dagina lising amaga chama yangkhai kangda sanaba haina pi laitong bana magi matamda Sajibu Cherau Banumita Kang Tharo Sanaba Haudoke. Matam asina ningthau laitong bagi matamda kang sanaba haudoi haibagi mahutta kang tharo sanaba haudoktuna masana asi laibaki masana oina saukhatle haiba lobuyai. Kang masana asi angang ahal nupi angang khaktana sanaba yaba masana ni masana asi kang phamda nakal amada tare lepnaduna sanarai sanabada sijanaba kangdi uri kang ugi kang saji sangai machina saba kang shamu mayana saba kang amadi chana saba kangni adubu khut anina amuk sijanaduna kapnabagi chatnabi asi mahausadagi leirei kang khut amada nupa punna sanaba yai masibu pi khut haina kawi. Masi akan mamawangda sijanaduna sanaba kang khutni kang sanaba makhal ani lei madudi
lamtha kang amadi sekfai kang na ihan hana sanagani kang masana si miyoibana malem semba loiduna harau tayamba amadi wakhalgi poram kang ba haurakpadagi sanarakpa masanani mitai khunaina kang sanabagi maru oina maramdi numit thagi khongchat asi ari anau chahigi anauba khanghanabagi damaktani puariga sago nariba nupi nungi wahan thokna thallaba masana asi yokhatnaba ngasigi mirolna akhanaba midyeng changbagi tangai fadaba lei masini pujarakliba matamgi wafam makatarakpada rasifal amuk taminase rasifal asibu ibirakpa ibobisak Wangkhem Jibol Singh Assistant Professor Biotech Janims Jimerong Imphal Ngasitang taraga mari English ngani kungataruk thangja numit phairengi kungatare ni panma numit asigi rasifal asa chaubi kanaba watpa marup mapanga wakhal tanada balai nasak naral di chakhot kani miyam ni yai amadi mikok thongani lesha pakhang singi oina mari di hanagum phai bris rasida marup mapanga natragana ninghanadabana aruba thabaktasu laina pangani nasana nai gi chawkhatpa akiba leitabana mai pakani minakinagani laisha pakhang singyoina ningba mapadi charoi mithun rasi michang hengatpa ningba mapa chaba ningthina thauram pangba ngamba mina thagatnaba numitni yaka yengna thauna fudoktrabadi khanarakani laisha pakhang singi oina laibak yamna fagani Karkarasi hakjang khinglani khuchau thana oija oithak tanba yagani ana wakhal pokani aron athop nayu natrabadi hubi khigani laisha pakhang singi oina ningba thungjagani Singharasi ngakkan bana mikok thongbu wagani arang arak irang purabadi kainaba amadi waraunaba hengatkani pairakil lausing soli thau yamganu laisha pakhang singi oina ningbana ama oirakani kanyarasi poram yathokpa amadi ngangsak pahaigani maram khangdana hoyadi faganu naknabani haina laithoklunu apang tagani cheksilu laisha pakhang singi oina phana sonagani tularasi cheksindrabadi nathak thongmuna chanbiba yabalai nathak thongmana cheibiba yabalai atei maramdadi chauna ningba thongani yetnaramba kokcharagani anauba lausing phangani laisha pakhang singi oina laibak phagani brisik rasida imung manung natrabasu miyamgi matung inna thau pangbana hena mai pakadaba numitni akhang ahai saduna mitop thajanabadi apang tani laisha pakhang singi oina mari hanadai phagatgani Dhanurasi ningba mapa chapa pukning maka lamna ningba dumak pangba ngamgadaba numitni angambana chanbiragani chingnaranu hanthaba loinabadi lan mangani laisha pakhang singi oina mai pakani makarasi khoiranganu asauba uthokanu tasillu tungda kanagani thijinba kalabadi naral chawkhatkani apha apun nangba yaba kokani laisha pakhang singi oina matang icha charoi Kumbarasi ningjaba thungani yeknaba hanthakini athoiba lausing phangani landabana naral chawkhatkani akiba poktanaba wa yamna nganganu laisha pakhang singi oina mai pakani aroibada minarasi wakhal laina apaba thabak pangba ngamgani nachana naising loinabana khwaidagi laibak phagadaba numitni napal mitop nadi tathigani laisha pakhang singi oina ningba thungjagani Masini pujarakliba matam-matamgi wafam rasifal nungtigi fongliba pause singdagi lauthok jaba maru oiba pau tabiriba amadi jeng tabiriba singbu nirmala thangjamna amukahana khurumjari Kurumjari everyone, I am Jocelyn Santham, your Miss Heritage Manipur 2026. Mayamni damakta nungaru pau putuna lakjari. Madudi, I Club Manipur na sinjaba, kwaidagi mabingleru pageant, Miss and Mr. Junior, chahi ahum dagina chaitara nithui supa angang singi damakta, amasung Miss and Mr. T, chahi tara hundoi dagina chaitara tare supa angang singi damakta achuba platform putuna lakjari.
ऑडिशन ना लाखलीबा मार्च की डेट 4 2026 दा मणिपुर यूनिवर्सिटी सेंटिनरी हॉल दा सिजरनी अमसुंग ग्रैंड फिनाले ना मार्च की डेट 28 2026 मणिपुर यूनिवर्सिटी ऑडिटोरियम हॉल दा सिजरनी टॉप 5 कंटेस्टेंट बुसु नेशनल पेजेंट दा चंगबी खुदोंचाब पिजरी अमसुंग सीकी पेजेंट असिना अंगांग सिंगु हेना कॉन्फिडेंट हापा पर्सनालिटी डेवलपमेंट अमसुंग स्टेज प्रेजेंस दा मतेंग ओइगनी हाइना खंजे रजिस्ट्रेशन की दमकता पिजरीबा वेबसाइट नत्रगा QR कोड असिदा चंबियु अदुगा अकुपा मरोल की दमकता पिजरीबा फोन नंबर असिदा पाउ पाउबियु मियाम की दमक खुदोंग चाननबा ईस्टर्न मोटर्स ना चही कुंथ्रा सुरुपगा लोइनना थौबाल मखा लकाइदे लेरिबा कस्टमर सर्विस सिंगी खुदोंग चानबगी दमकता थौबाल पाखंखोंग MI रोडता मारुति सुजुकी गी अपुनबा एरेना अमसुंग नेक्सा सर्विसिंग सेंटर हांगदोकचरी इम्फाल दा लेरिबा मेन सर्विसिंग सेंटर अशिगा चप आनाबा खुदोंग चाबसिंग पिजरी फ्री सर्विसिंग अमसुंग पेट सर्विसिंग लोइनना एनुअल मेंटेनेंस की हारिबा सिंग असिगी मथक्ता ईस्टर्न मोटर थौबाल आउटलेट शोरूम सु थौबाल अथोकपमदा लेंसिन बिरक्तुना मारुति की गाड़ी अपाम सिंह लौबीबगी खुदोंग चाबसु पिजरी हारिबा थौबाल आउटलेट शोरूम गिसु अहांगबा सेल्समैन की फम खरसु कौजरी अकुपा मरोल की दमाक ईस्टर्न मोटर्स की मारुति सुजुकी आउटलेट असिदा लाक्पिदुना खंगबिरबा यागनी लायंगजरी पोकपदगी चही मंगा फावगी मनुंगदा लैबा अंगांग सिंगना थबाक खेबा नुंसा सोर होनबदा वाबा थबाक फुनबा शोर होनबदा नुंगाइतबा अमदी चही मरीदगी